mayam ahan da maktada kangle pung original gi maikadagi bisok kharapamna taram nokchari ngasisu subscribers ng thabirakpa asyang mathoki ba wari ma mayam gi maphamda khudol tamjarage haiduna pudunu lakchari wari asi lithok sarpa matamda soikiba langkiba kaya yarabasu mayam nungsibiduna ngakpiu haiduna hajari aduga mana channel asibu mapung phanbada saruk jabibo oina adomadomna like amadi subscribe share to biram haiduna hajari subscribe to matamda bell icon dobo on to biramu mathangi wari thagalapa matamda adomadom gi phonda phangnabagi damakta adudi wari se hongnaba tawjaragi wari asi sahi kharagi mamangda asyang mathokiba wari ma khangni numit aduda aigona thingnarakliba mayam singado aide asuki matik isasi kibe mankibana ngasi maksu mangado phaurak lalaga satpa matamda ai isasi kitang di khoktak charibani matamado aisu bol sanabasi asuki matik jamna pamna horakpa misak ama oibana aisu marakta laikai siki lampakta bol sanabasi aisu piklingai matamda angangsing mayamna sanabasi uraba matungda aisu imada bol asi sanagi but laibiu haiduna isu asuki matik jamna kan nganglami matamduda imana aigi ningai asi khangba ngamdabadagi aigi sananabagi damakta but amasu laibirami asum bolasi sanarakpa maramna aisu sahi asi yam khalaklei matamaduda aisi class 9 tamlei school gi exam su kuiraktraba matam oibanina imana su sanabasi kitang di potharo hairaga ingonda haiba horklami matamaduda aina imada asum naiki as ima exam ki wabu adam pass tawnida sanabasi su nongma lepa yadi karigumba nongma het lepurabadi isase karino khangdi ipa phajelaga active yamna oidi maramasina sanabasi lepa yadi adabu imana aigi wafam singasi taraba matungda imana mo sumna khummi hoine adubu haiba leirik paba matamdudi kahanganu napana nangonda thamliba asama yamsi nang khangjilona sana leirik paba matamdana matamasi sangna law aduga bol sanabagi matamado tena law asia hairaklaba matung asida aisyo hoi ima haidona khomi mathangi namit asida aikhoisu bol yamna kana sanarenge matamasida laikai asida leiba ahalama masagi anaba amada ahalasi lekide maramasina aikhoisu bol asi yamna kana sanarenge matamasida ground gi nakan thangmada leiba mangpham maduda ahalasi poloirami aikhoisu numidang thengna hana hanjalamba singado exam mayani na aikhoisu yam nganadi hanjalabani adabu numisimadi aisu isada karinomadi isada ipau phobudum tawi bol sanaringe matamasida lampak thangba sarukta maikhu asisu asuki matik yamna humjilai maramasina mi lobagi manamado bol sanari baikhoisi asuki matik yamna namba maramna bol sanabasi ngamlamde aduga mana aikhoigi yum thangnaba yamba jeni kopa malai yamba jeni asi aigadi asuki matik yamna kana luna tinaba yamba makhangni yamba siga bol sanabasi pulap thokminai maramasina yamba siga aigasi bol sanabasi losilaba matungda yumda sangnarasi haraga yumda sanglai adubo yumda halapagi lambida mangpham leiba somda aina munna yini adubo aigi sasi karinum itok tawi mangpham asi uba matamda nahangkaisu matam kuina sangna mangpham asi mi mai thanadaba maramna mangpham asi asuki matik yamna songbani adubo ngasiki numisimadi misimina yawrabanina hana sunglamba singado loina kakthakre adubu manak nakpa akoibada horiba uwa singadudi asuki matik yamna wang sawba maramna mangpham leiriba maikai adomda yamna mamba habada oire maramdi namisu tasilaklabanina u mayam singaduna khanjinba maramna mangpham leiba maikai si asuki matik yamna sui maramasina mi poloi ramba singadusu loina sangnakhrabani ibanina halagliba si masigi matungda mathangi namit asida aisu bol sanana namit taramdai gi matamasi mangpham thangba adomda mi emana phamlaga leibagi matawasi ai sana uba horaklami adumna aikhoisu bol sanabasi losilaba matungda budasi lokthokna dajeni da ina asumna hangki dajeni adesibu minatrana dajeni su kadomdano hairaga mamayasi leiduna yangi dajeni gi matawasida aina mo asumna hangi dajeni udrabo to ada mangphamda kanagumba ama phamlaga leiribasi dajeni di udabro
दा ꯖꯦꯅꯤꯁꯨ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯥꯏꯗꯒꯤꯅꯣꯗ ꯏꯅꯥꯎ, ꯃꯐꯝ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪꯁꯤ ꯅꯥꯕ, ꯅꯪ ꯀꯤꯔꯕ ꯌꯥꯝꯅ? दा ꯖꯦꯅꯤꯒꯤ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯀꯤꯗꯦ ꯍꯥꯏꯔꯒ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ दा ꯖꯦꯅꯤ ꯏꯕꯥꯅꯤꯁꯨ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯁꯥꯟꯅꯕ ꯑꯁꯤ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯤ꯫ दा ꯖꯦꯅꯤ ꯏꯕꯥꯅꯤꯗꯤ ꯑꯍꯜ ꯈꯤꯇꯪ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯁꯥꯟꯅꯕ ꯑꯁꯤ ꯈꯤꯇꯪ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯆꯥꯅ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯤꯛ ꯑꯁꯤ ꯈꯔꯗꯤ ꯄꯥꯕꯗꯤ ꯐꯕꯅꯤ, ꯑꯦꯛꯖꯥꯝꯁꯨ ꯌꯥꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯦꯛꯖꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯐꯦꯜꯒ ꯑꯣꯏꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯅꯪꯅ ꯕꯣꯜ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯁꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦ꯫ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯕꯣꯜ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯕ ꯄꯥꯝꯂꯦ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯤ ꯐꯖꯅ ꯊꯥꯗꯣꯛꯈꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯄꯥ ꯂꯣꯏꯅ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯁꯥꯟꯅꯕ ꯑꯁꯤ ꯈꯤꯇꯪꯗꯤ ꯈꯥꯛꯅ ꯁꯥꯟꯅꯕ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕꯕꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯑꯁꯤꯅꯁꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯅꯤꯅ ꯄꯥꯛ ꯇꯣꯛꯀꯦ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯕꯕꯥ, ꯁꯥꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯃꯔꯛꯇ ꯈꯔꯗꯤ ꯁꯥꯟꯅꯕ ꯊꯣꯛꯀꯦ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯕꯕꯥꯒ ꯑꯩꯈꯣꯏꯒꯁꯤ ꯆꯥꯛ ꯐꯖꯅ ꯆꯥꯔꯦ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯌꯦꯡꯒ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯅꯕ ꯑꯁꯤ ꯊꯣꯛꯂꯨꯒꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯥꯟꯅꯕ ꯑꯁꯤ ꯊꯣꯛꯂꯣꯏꯒꯦ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯇꯧꯒꯨꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯂꯒꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯃꯐꯝ ꯑꯁꯤ ꯆꯤꯡꯈꯣꯡ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯩꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯝꯅ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄ ꯑꯁꯤꯅ ꯑꯩꯁꯨ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤꯕ ꯃꯔꯝꯅ ꯇꯨꯡ ꯑꯁꯤ ꯑꯣꯟꯊꯣꯛꯂꯒ ꯇꯞꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯕ ꯍꯅꯨꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯁꯝ ꯃꯅꯥ ꯑꯁꯤꯁꯨ ꯏꯌꯥꯎ ꯌꯥꯎꯗꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯁꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯇꯧꯒꯨꯝ ꯀꯥꯔꯨꯝ ꯇꯧꯔꯒ ꯂꯩꯕ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯪꯗ ꯎꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯁ ꯏꯃꯥ, ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯆꯤꯡ-ꯃꯥꯟꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯑꯃ, ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯁꯝꯁꯨ ꯇꯥꯛꯂꯤ ꯍꯧꯔꯕ ꯑꯍꯜ ꯑꯃ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥꯏ ꯑꯁꯤ ꯀꯌꯥ ꯀꯟꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯃꯔꯝꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯏꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯥꯅꯁꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯏꯁꯥꯁꯤ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯇꯨꯝꯊꯕ ꯑꯁꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯇꯨꯝꯊꯕ ꯑꯁꯤ ꯌꯥꯗ ꯃꯊꯟꯇ ꯇꯨꯝꯊꯖꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯗꯥ ꯖꯦꯅꯤꯗ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥ ꯖꯦꯅꯤꯗꯤ ꯃꯁꯥ ꯑꯁꯤ ꯉꯝꯗꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯑꯁꯤ ꯊꯣꯛꯂꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯗꯥ ꯖꯦꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯏꯊꯟꯇ ꯁꯥꯟꯅꯕ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩ ꯏꯁꯥꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯝ ꯑꯃꯗ ꯏꯁꯥꯁꯤ ꯈꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯅꯍꯥꯟꯒꯩ ꯁꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯟꯅꯕꯗ ꯋꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯔꯒ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯥꯏ ꯐꯥꯎꯕ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯚꯥꯏ ꯃꯌꯥꯝ, ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯅ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯒꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦꯔꯥ ꯚꯥꯏ, ꯉꯥꯏꯍꯥꯛꯁꯨ ꯀꯣꯏꯊꯣꯛꯎꯁꯤ ꯀꯩꯅꯣ, ꯅꯍꯥꯟꯈꯩꯗꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯟꯖꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯁꯥꯏ ꯐꯥꯎꯕ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯟꯖꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯒꯁꯤ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯕꯣꯜ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯅꯔꯨꯕꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨ ꯏꯁꯥꯗ ꯊꯦꯡꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯩ ꯏꯊꯟ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯚꯥꯏ, ꯅꯈꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩꯀꯣ? ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯪ ꯑꯁꯤ ꯁꯨꯛꯅꯒ ꯁꯨꯛꯄꯅꯦ꯫ ꯊꯦꯡꯅ ꯃꯝꯅ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦ꯫ ꯃꯤ ꯑꯇꯩꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩꯀꯣ? ꯒꯥꯔꯤ ꯃꯆꯥ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃꯅ ꯇꯣꯡꯕꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯅꯩ꯫ ꯑꯗꯣ ꯅꯪ ꯆꯠꯄ ꯃꯇꯝꯗ ꯈꯔꯁꯨ ꯆꯦꯛꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯁꯨ ꯊꯤꯡꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈꯤꯕꯅ ꯉꯁꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯐꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯚꯥꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯐꯥꯎꯗꯦꯗ꯫ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝ ꯑꯁꯤ ꯀꯌꯥ ꯀꯟꯅ ꯊꯥꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯊꯟꯇ ꯆꯠꯂꯕꯁꯨ ꯀꯌꯥ ꯀꯟꯅ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩ ꯏꯊꯟꯇ ꯑꯩꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯂꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯀꯤꯗꯕ ꯁꯥꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯪꯐꯝ ꯃꯅꯥ ꯑꯁꯤ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯤ ꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯪꯐꯝ ꯃꯌꯥ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃꯅ ꯇꯨꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯍꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯄ ꯅꯠꯇꯦ꯫ ꯁꯣꯔꯣꯛ ꯑꯁꯤ ꯅꯍꯥꯟꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤ ꯁꯣꯔꯣꯛ ꯑꯁꯤ ꯃꯤꯅ ꯄꯤꯛ ꯊꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯤ ꯑꯃꯠꯇ ꯆꯠꯅꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯪꯐꯝ ꯃꯌꯥ ꯑꯁꯤ ꯆꯞ ꯆꯥꯅ ꯌꯧꯕ ꯃꯇꯝꯗ ꯃꯪꯐꯝꯒꯤ ꯅꯥꯀꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯧꯗꯣꯡ ꯑꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯪꯐꯝꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯁꯤꯠꯇꯤ ꯃꯅꯥ ꯑꯃꯠꯇ ꯁꯤꯠꯇꯅ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯥ ꯄꯨꯝꯕꯁꯤ ꯈꯣꯡ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯍꯧꯗꯣꯡ ꯑꯅꯤꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯃꯪꯐꯝ ꯃꯌꯥ ꯑꯁꯤꯗ ꯆꯞ ꯌꯨꯡꯂꯒ ꯑꯩꯁꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯪꯐꯝ ꯑꯗꯨꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯤꯁꯛ ꯑꯃ ꯃꯪꯐꯝꯒꯤ ꯅꯥꯀꯟ ꯊꯪꯕ ꯁꯔꯨꯛꯇ ꯇꯞꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥ ꯃꯊꯟꯇ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯟꯊꯖꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯁꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯀꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯍꯧꯗꯕꯅ ꯑꯩꯅ ꯏꯃꯥꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯒ ꯑꯩꯁꯤ ꯍꯪꯂꯝꯃꯤ꯫
Matamduda imana asumna khumlaklami nangse akhona halakmande hairaga asum thiraga lakpada laikai gi mangthangba somda nahakna sasi karino khangde mangpham adomda phamlaga na sasi murum solaga lairami aikhoisu nangna tawriba matau kaya singa sida sangsilaga aikhoisi tap laun hekta pharaga yumtamna purakpani yumda lakpa matamda suna hakti nahakki nasinda mi makok chaningi hairaga adum solaga lai aikhoisu nangna tawriba matau kaya singa sida karigumba kharadi thingnaramani khalaga aikhoisu maiba ama kauraga yenghanbani adubu kona thangda nangdi saroi ngaroi sing thingnabo erami asi hairaklaba matung asida imasu aina gyan tarakpa sida imung manunggi thabak singsu loina loisalli masiki matung daisu phana kuina bol sanabasi thoklamde sanaragasu marakta adum sanaba thoi wari asi matang asda losinjari karigumba wari asi nungai bi pataragadi like amadi subscribe share to biram haiduna hajari aduga atom matam gi sada thokpa asingba wari sing lebiragadi ikhoina pithok chariba whatsapp number asida thabiraknabani singjari ngasigidi kaina nabuya thangni jari mathangi warida amuk thengnarasi ima laibakna yai phare